ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯌꯥꯏꯁꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯌꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯀꯧꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯣꯌꯥꯅ ꯃꯇꯣꯝꯇ ꯈꯜꯂꯤ, ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥ ꯂꯣꯌꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯕꯗꯨꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯣꯌꯥꯗꯣ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯂꯣꯌꯥꯗꯣ ꯃꯍꯥꯛꯀꯤ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯇꯥꯗ ꯔꯇꯟ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯄꯥꯠ ꯇꯥꯃꯤꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯅꯩ, ꯉꯥꯏꯈꯣꯅꯦꯍꯦ, ꯌꯥꯏꯁꯅꯥ ꯑꯗꯨꯕꯨ ꯂꯨꯗ꯭ꯔꯣꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯣꯏꯗ꯭ꯔꯅꯦ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯇꯟꯅ, ꯀꯅꯥꯅ ꯈꯪꯕ ꯋꯥꯅꯣꯗ, ꯃꯗꯣ ꯋꯥ ꯂꯥꯎꯊꯣꯛꯎꯅꯨꯀꯣ꯫ ꯂꯨꯗ꯭ꯔꯣꯒꯤ ꯃꯄꯥ ꯃꯣꯍꯣꯟ ꯍꯥꯏꯔꯤꯕꯗꯨ ꯁꯪꯒ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯤꯕ ꯋꯥꯅꯣ ꯍꯥꯏꯗꯅ ꯊꯤꯒꯠꯂꯒ ꯅꯅꯝ ꯇꯠꯄ ꯃꯈꯩ ꯌꯩꯔꯕꯗꯤ ꯅꯈꯣꯏ ꯀꯔꯤꯅꯨꯡꯒꯤꯅꯣ ꯌꯧꯅꯤꯀꯣ꯫ ꯍꯦꯔꯥ ꯇꯥꯗ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯅꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯗꯒꯦ? ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯈꯪꯅꯅꯕ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯀꯔꯤꯅꯣ ꯊꯤꯕ ꯇꯥꯕꯅꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯃꯄꯥ ꯄ꯭ꯔꯦꯝ ꯑꯃꯗꯤ ꯃꯃꯥ ꯂꯇꯥ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯥꯏꯕ ꯅꯠꯇꯦ꯫ ꯇꯥꯃꯣ ꯄ꯭ꯔꯦꯝꯁꯨ ꯑꯗꯨ ꯃꯉꯥꯏ, ꯂꯩꯀꯥꯏ ꯑꯁꯤꯒꯤꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯃꯥꯡꯖꯤꯟ ꯊꯥꯗꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯌꯥꯏꯁꯅꯥꯁꯨ ꯑꯗꯨ ꯃꯉꯥꯏ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯧꯔꯤꯕ, ꯅꯣꯡꯃꯇ ꯃꯤꯀꯧ ꯃꯤꯔꯝ ꯐꯖꯗꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯒꯨꯝꯂꯕ ꯇꯨꯡꯒꯤ ꯑꯁꯥ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯔꯣꯝꯗꯗꯤ ꯂꯥꯜꯂꯤ ꯄꯣꯠꯅꯤꯗ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯀꯅꯥꯅ ꯈꯪꯅꯤ, ꯃꯈꯣꯏꯗꯤ ꯑꯉꯝꯕꯅꯤ꯫ ꯃꯗꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯐꯔꯛ ꯇꯥꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯁꯨꯝꯅ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯂꯣꯌꯥ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯣ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯍꯥꯛꯅ, ꯉꯥꯏꯈꯣꯅꯦ ꯑꯗꯨꯕꯨ ꯇꯥꯗꯈꯣꯏ ꯃꯥꯝꯃꯈꯣꯏ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯅꯦ꯫ ꯀꯩꯗꯧꯔꯦ ꯂꯣꯌꯥ? ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯀꯔꯤ ꯈꯟꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯣꯅꯦ? ꯑꯗꯨꯏ ꯅꯠꯇꯦꯗ ꯇꯥ ꯔꯇꯟ, ꯉꯔꯥꯡꯅꯦ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯑꯩꯉꯣꯟꯗ ꯇꯥ ꯂꯣꯌꯥ ꯍꯥꯏꯗꯅ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯑꯝꯕꯩ ꯋꯥꯅꯤꯗ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯃꯗꯨꯒꯤ ꯃꯈꯥꯗꯤ ꯀꯩꯗꯧꯔꯕ? ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯀꯤꯅꯦꯍꯦ꯫ ꯇꯥ ꯔꯇꯟ, ꯑꯝꯇ ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯝꯇ ꯀꯧꯔꯝꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯆꯤꯡꯅꯕꯗꯤ ꯈꯔ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯆꯤꯡꯅꯔꯤꯕꯗꯨꯅ? ꯍꯥꯏꯌꯨꯅꯦ꯫ ꯇꯥ ꯔꯇꯟ, ꯏꯆꯟ ꯌꯥꯏꯁꯅꯥꯅ ꯂꯩꯈꯤꯗꯕꯗꯨ ꯑꯩꯅ ꯆꯤꯡꯅꯕ ꯈꯔ ꯂꯩ꯫ ꯃꯗꯨ ꯂꯨꯗ꯭ꯔꯣꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯉꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯄꯥꯠꯇꯒꯤ ꯁꯖꯤꯛ ꯐꯥꯜꯂꯨꯔꯒ ꯀꯥꯔꯛꯄꯗ ꯂꯨꯗ꯭ꯔꯣꯅ ꯃꯣꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯌꯥꯏꯁꯅꯥꯗ ꯐꯥꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯆꯦꯟꯁꯤꯜꯂꯒ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯍꯥꯏꯗꯅ ꯈꯥꯝꯗꯣꯛꯂꯝꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯂꯨꯗ꯭ꯔꯣꯗ ꯌꯥꯝꯅ ꯆꯩꯈꯤꯕꯅꯤ ꯇꯥꯗ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗꯅꯤ ꯌꯥꯏꯁꯅꯥ ꯃꯥꯡꯈ꯭ꯔꯤꯕꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯇꯥꯗ꯫ ꯌꯥꯏꯁꯅꯥꯗꯨꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯅꯕ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯂꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯅꯦ ꯂꯥꯛꯂꯤꯕ ꯖꯥꯠꯂꯣ? ꯀꯩꯅꯣꯗ ꯂꯣꯌꯥ, ꯌꯥꯏꯁꯅꯥ ꯑꯗꯨꯕꯨ ꯁꯤꯔꯦ ꯍꯥꯏꯕ꯭ꯔꯥꯅꯦ? ꯈꯪꯗꯦꯗ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯅ ꯊꯋꯥꯏ ꯂꯥꯛꯄ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯇꯥꯗ, ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯨꯛ ꯑꯩꯅ ꯇꯥꯍꯧꯕꯗꯨꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯌꯥꯏꯁꯅꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯂꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯑꯃꯅ, ꯌꯥꯔꯦꯁꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕ ꯀꯧꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯅꯦ꯫ ꯀꯔꯤ ꯋꯥꯔꯣꯅꯦ ꯒꯧꯇꯝ? ꯅꯪꯒꯤꯗꯨ ꯑꯔꯨꯕ ꯄꯥꯎ ꯃꯥꯜꯂꯤꯗ꯫ ꯍꯣꯏ ꯃꯥꯅꯦ ꯇꯥꯃꯣ, ꯑꯩꯈꯣই ꯃꯌꯥꯝ ꯄꯥꯠꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯀꯥꯟꯅꯔꯔꯣꯏ꯫ ꯅꯣꯡꯃꯒꯤ ꯆꯔꯥꯃꯛꯇꯤ ꯍꯦꯟꯗꯦ ꯍꯥꯏꯕꯕꯨ ꯁꯦꯟ ꯇꯨꯡꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯨꯕ ꯁꯦꯟꯁꯤꯡ ꯑꯗꯨꯒꯤ ꯄꯩꯁꯥ ꯁꯦꯟꯗꯣꯏ ꯍꯨꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟ ꯈꯣꯏꯍꯥ ꯂꯪꯊꯥ ꯇꯧꯗꯨꯅ ꯇꯥꯜꯂꯤꯕ ꯁꯦꯟ ꯑꯁꯤ ꯃꯣꯏꯒꯤꯗꯃꯛꯇ ꯇꯥꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯕ꯫ ꯃꯗꯨꯃꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤꯍꯦ ꯒꯧꯇꯝ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯗꯨꯃꯥꯏꯅ ꯄꯥꯠ ꯑꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯟꯐꯝꯅ ꯑꯩꯈꯣꯏ ꯆꯥꯎꯈꯠꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯄꯥꯠ ꯑꯁꯤꯁꯨ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗ꯭ꯔꯦ, ꯁꯦꯟ ꯌꯥꯝꯅ ꯊꯣꯛꯇ꯭ꯔꯦ꯫
nga pha cha pha han thare ne to adu na ni ne tamo ratan aina haijari basi ai khoi ne sing da chatuna u yalusi u sidi hojiki matam da onthok na tang khraba tanja chara badi ne atang u thenga dana ai khoi nungai ga dori bani ne ai ngai khun he madubu sarkar naga pharoi jane kai gino da taratan kana na bu phabi dori bano ai khun chat ka dori basi mi amagi makha da chat ka dori bani mi du ne adum sin khra tong ni ngai khun he nang di madugi man da yana bu khangi ne mi amagi makha da chat pa kai na natti nang bu pau ga phawna ra brami as tamo ai di pau phawga jaba kuire mi khara khum u du ga la o nan hairak pani aduda tamoi haujari basni ai loya tada nangbu kamdau pa tada ai khatang khanjara khige nanau pi da jo hangjara khige phai hango adu du ne masina chat larba tausi masi khara ka dau mali ne ai ngai kho gautam madubu senbu kayam lemi haigene tamo adudi ai su haiba ngamdi mokhode sum haiba da no magi lupa chate chanipan lising mukti adum phangba ngambo or male ais madudi jata ba ya re hei loya chatna ba tawsine hoi taratan ai su mafam du ya jare yungi nu pi ngang na su karibu hairo duno langphai chatpani haraga loire aduni bo ai koktam nangi thabok tubu kedongwe de chatseba tamo ai ki diya da yai hayeng oi gara hangchat oi gara leiriba mayam ate di chatning dabro adum na hanglak padu tha mayam di yum thatok pangam loi chapangam loi hainari masidagi di hauji loya ratan amadi gautam makhoi ahum oina chatlasi haiduna yana khri asumna tawduna matam madu haukhri numit adugi numidangni loyana mahaki nupida hayeng ai haga se langphai chatlaga dabani maramaduna khawda polom chayom yomsellu haiduna thautari maduga manasu polom chayram khrai yomselli matamaduna inanaba phi sumanaba phaijuk amati sak saranaba pukhamna chingba pochai punama hapjenduna sem sadon langselli matamaduna loyagi nupinadi langphai chatpa haibase yamna pamjaramdi maramdi yum aduda lehogadori base loyagi nupi amadi mahaki masa pikliba adugani maramaduna loyana langphai chathokhrabadi nupi aduga angang adugana lehubado tasengna talami maramaduna loyada mahaki nupina langphai chatpado yamna pamlamdi adubu senjamna phangba thabak ama oibanina loyana chatpado yarami asumna makoyani wari watai kaya sanaraba matung haujikti loyana langphai chatpa haipa wafam masida yanaraduna makhoi anisu pothanabagi damakta tumna khri matam adu haukhri ahingi matam oiselakle matam adu da loya amadi mahaki nupi angangsing nungaina tumduna leinari matam adu da loya gi mana kongda ngarang ki matogum taloya haiduna korokpagi khonjel tari khonjel adu tabada loya mikap khangthok tholai masidagi di mahakna kanano ngarang soingonda taloya haiduna korai aduga ngasi su mukaruk liba karigumba madi leidese aibu yum thadu ga langphai chat liba sibu afaba khongthang oiro doribra ai mapan phaudang tholaga kana leibagi haibadi jinglukhige asomna khallaga loya phamungdagi haugalakle aduga mapan da thoktuna koyeng jingi asomna mahakna koyeng jengbadadi kana amata leibadi udi masidagi di loyana mamang maha oida male khaladuna imungnomda adumak changakli aduga mahak phajub chingkatuna tumi asumna mahakna uron saron tumthaba hek haubaga yumgi yena khada kanagumba nupi ama kaptuna chatkibagi makhol tai asumna kaplaga taha chatkibagi khonjal adu tabada loya khangprek khangduna mami ado khangpang pangthorei masidagi di mahak masa ado swai laukri yum masida karigumba amadi tawre haibase mahakna khanjari adubu mahana tariba khonjal ado mahana mami singakpadadi hektamak takhidi masidagidi loyana khalli yumsi karigumba amadi tawrese aigi nupi yaifabida hayeng nong hek nganbaga amaiba amagi manakta chatuna yum masigi matangda kari no khara yengthu haidana sinaramlagi aidi mamlingadagi chatkhadabanina aina yengrubadi yararoi asomna mathamoida khallaga mahaksu tumthanana ba honai adubu
tumthaba yaramdi masidagidi loyana pung kaya tarabajano haiduna pung yengi matam aduda ahingi pung ama taduna leiramlei masidagidi loyasu asumak mami pangduna hayeng kari tausige amadi yum aduda tawribadu karino asomna khanna leirambadagi mahak adumak tumthakri matam madu hokri loyana mikap tholakpadadi nong pungan ngadun leiramli mahaki nupi yaifabina yumgi thabak tawdun leirami mahana haugalakli mangolda maga thabak chamin nagadaba ratan amadi gautamna kaurakpadagini matamata loya khangprek khangna haugalai aduga is nong siring ngalamnedana ai ga thabak chatsi haina banine o tare tamo asumna hairaga mahak phuk haugalai masidagi di mana pada chethoraklaga ratan amadi gautamda kuiroi salwasalage pojai puna maksem sabal loirabani hairi matamdu daratanna ibo nang sima onthok ngatap khre hei ngarang haina khiba thabak ni kharang na chachi haina raga adumna hairak padu da loya hobe tawdana loisalli mana loisaba puloi loiraba matungda loya gi nupi yai phabide wansin dura ai chekhin leiramuko ai bungo su hawat khabra ai chalage ko adumna hairam laga loya ma ki apot masai punamak manamda puasalaka parap chenthorakli yai phabi su matungda inerak-tuna thongan phauba inerakli masidagidi ratan gautam amadi loya makoi ahum gautamna hana pau piduna kaukraba gari amada makoi pulap kakhatuna chatkhri yai phabi loya na chatkibado yengduna leijahawi asomna tawduna loya do thabak mafamda adumak chatkhri asom lakpada yumdagi phana samna thorakli matamada loyana aisi yai phabida kaino ma haigi khalambado kawradana amai bata amtang yumdu yeng thodan haige tawbudu marang tawdun hek kawida karam thogaba asomna loyana wakhan nungaitana chatpa aduta ratanna loya kaidawrage ne nangbo wakhal inung nungaitana uira kari pochi tharam lage nangbo taratan kasu tawdida yai phabida kaino ma haigen tawbune adu hairamdraba hoine adu kari wanoiba yam lubu waro gari se khamaga mo haluge jaibro yarida ngarang su aina ngarang hajakhiba kauri haibudo ngarang su korokpa adu tanatana yena khada nupi ma kappa ka chatkhiba adaidu yumda kari tawbage haibudo yingthuan ke haidana maibera ma yingthodana haige tawba adu kauromlaba adu gira kaisu tawroida leikai da mi su mayam lairibadudi kaisu khalunuda hoi taratan adumna khandokpa iduni asumna makhoya haina lakpana haujikti jingnung ado yauselakli masidagi ti ratan gautam amati loya makhoi ahumna mafamda yauselakpadati makhoi miyoi khara amasu lairami masidagi ti miyoi singadogi maraktagi nupa ama thoroklaga gari driver aduga wari watai khara sanaki madugi matung loya ratan amati gautam makhoi ahumna lairiba mafamda changsilaklaga nakhoira ano woina lakane na haibudo hoi mane tamo gautamna adumna khumbada nupa aduna fare adudi na khoichu lao aduga no khigi lefam jafam do piragi thabakta hengdagi horone ko hoi adumai tawjarage tamo asumna makhoi wari watai chanaraba matung makhoi ki lefam orena bagi mafam ado taki somdana kamdauri ludro do mahaki mamanaba kapil sakhen abung makhoi bayam aduga punchalaga makhoi wa tanari matamadu mohon su yauribani mohona hoi nakhoi yum sidagi mapan thokpa yaroi aduga ludro nangdi athu matamda mapale bakta chakhiga dobani yum masda nangna kuina leiba yaroine pabong aina yum masda leiba kedorogi kanana ingoda kedodino hoi kanana kedobuna tine nangna tawriba thabak adugi haibani ne pabong makhoi mama mapa jumna aingoda kedong ngamdrino henjalaklabadine makhoi se loina ma hatokadoribani wafam adu tabada sakhena mataw ludro pabung na haisne hena phagataba mali adumana akoina damka tawduna leirabadi kamta kanaba leiroi hoi makhoi gi mama mapa du akoina losan khibada kasu tu kuigada banati adubu thabak adu tawba dudi singi wane heka toroba yabrati ni hai ludro aina hari basini nahak athu matamda ba pale ba kachat kadabani aina hari basini ko
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯍꯣꯟꯗꯤ ꯆꯠꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯨꯗ꯭ꯔꯣꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯄꯤꯜꯅ ꯂꯨꯗ꯭ꯔꯣꯗ ꯅꯍꯥꯛ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯔꯕꯗꯤ ꯃꯊꯪ ꯈꯪꯅꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯨꯗ꯭ꯔꯣꯅ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯅ ꯃꯗꯣ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯁꯤꯕꯨ ꯑꯄꯪꯕ ꯑꯉꯥꯎꯕ ꯃꯤꯔꯣ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯨꯗ꯭ꯔꯣꯗꯤ ꯌꯥꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯨꯗ꯭ꯔꯣꯗ ꯅꯪ ꯄꯣꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯃꯤꯅ ꯇꯧꯒꯗꯕ ꯑꯗꯨ ꯀꯤꯔꯕ ꯊꯕꯛ ꯑꯃ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯇꯧꯔꯤꯕꯅꯣ ꯅꯍꯥꯛ ꯑꯁꯦ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯅ ꯁꯥꯎꯗꯨꯅ ꯑꯩ ꯄꯣꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯀꯄꯤꯜ ꯁꯛꯍꯦꯟ ꯑꯃꯗꯤ ꯑꯕꯨꯡ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯑꯐꯕ ꯇꯥꯛꯄꯗ ꯂꯧꯁꯤꯟꯕ ꯍꯩꯇꯕ ꯅꯪꯗꯤ ꯆꯒꯛꯂꯅꯨ ꯁꯤꯒꯦꯒ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯨꯗ꯭ꯔꯣ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈ꯭ꯔꯤ ꯀꯄꯤꯜ ꯑꯃꯗꯤ ꯁꯛꯍꯦꯟꯁꯨ ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯑꯃꯃꯝꯗ ꯂꯣꯏꯅꯃꯛ ꯆꯥꯡꯅ ꯊꯧꯗꯨꯅ ꯂꯨꯗ꯭ꯔꯣꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯃꯣꯍꯣꯟ ꯃꯆꯤꯟꯗ ꯂꯥꯎꯗꯨꯅ ꯍꯥꯏꯗꯣꯛꯆꯈ꯭ꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯂꯨꯗ꯭ꯔꯣ ꯀꯄꯤꯜ ꯑꯃꯗꯤ ꯁꯛꯍꯦꯟ ꯑꯗꯨꯒ ꯑꯕꯨꯡ ꯃꯈꯣꯏ ꯃꯔꯤ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯄꯤꯜꯅ ꯂꯨꯗ꯭ꯔꯣ ꯅꯪ ꯁꯤꯗꯤꯕꯣ ꯃꯄꯥꯟ ꯂꯝꯄꯥꯛꯇ ꯀꯣꯛ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎꯒꯦ ꯍꯥꯏꯗꯤ ꯍꯣꯏ ꯑꯩꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕꯗꯣ ꯌꯥꯏꯅꯦ ꯅꯈꯣꯏꯕꯨ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ ꯍꯣꯏꯅꯦ ꯑꯗꯨꯒꯤꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨꯗ ꯅꯪꯒꯤ ꯁꯥꯐꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯥꯐꯕꯅꯤꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯜꯂꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯗꯨ ꯌꯥꯗꯦ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯂꯤꯕꯁꯦ ꯃꯔꯝ ꯆꯥꯎꯅ ꯂꯩꯈ꯭ꯔꯕꯖꯥꯠꯅꯤ ꯑꯦ ꯅꯪꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯔꯤꯕ ꯑꯗꯨ ꯑꯩꯈꯣꯏꯗꯁꯨ ꯈꯔ ꯍꯥꯏꯌꯨꯗꯅ ꯑꯁ ꯏꯇꯥꯎ ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯇꯧꯔꯤꯕ ꯕ꯭ꯂꯦꯛ ꯀꯔꯕꯥꯔꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯒꯗꯤ ꯌꯥꯒꯗ꯭ꯔꯣ ꯃꯁꯦ ꯄꯥꯕꯨꯡꯅ ꯐꯥꯎꯕ ꯈꯪꯕ ꯅꯠꯇꯦ ꯄꯥꯕꯨꯡꯅ ꯍꯦꯛ ꯈꯪꯂꯛꯄꯗ ꯑꯩꯈꯣꯏꯅꯦ ꯑꯃꯠꯇ ꯍꯤꯡꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯊꯕꯛꯅꯤ ꯑꯩꯅ ꯇꯧꯔꯤꯁꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯈꯪꯗ꯭ꯔꯦꯗ ꯂꯨꯗ꯭ꯔꯣ ꯏꯕꯣ ꯅꯪꯒꯤ ꯊꯕꯛꯁꯤꯅ ꯃꯊꯪ ꯁꯨꯝ ꯂꯨꯁꯜꯂꯛꯏ ꯀꯗꯥꯏꯗꯁꯨ ꯅꯪꯅ ꯌꯥꯏꯁꯅꯥꯗꯨ ꯐꯥꯔꯨꯔꯤꯕ ꯍꯣꯏ ꯑꯩꯅ ꯐꯥꯕ꯭ꯔꯣ ꯅꯈꯣꯏꯁꯨ ꯌꯥꯎꯔꯤꯗꯨꯗꯤ ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯅꯈꯣꯏꯁꯨ ꯑꯋꯥꯕ ꯇꯥꯕ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯃꯤꯟꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯁꯦ ꯑꯗꯨꯒꯤꯗꯅꯦ ꯑꯩꯈꯣꯏ ꯃꯔꯩ ꯌꯦꯠꯅꯒꯨꯝꯁꯤ ꯀꯥꯟꯅꯗꯕꯗ ꯑꯗꯣ ꯂꯨꯗ꯭ꯔꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏ ꯂꯩꯗꯣꯏꯅꯣ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝꯗ ꯑꯩꯅ ꯉꯁꯥꯏꯅ ꯐꯣꯟ ꯇꯧꯈ꯭ꯔꯕꯅꯤ ꯐꯖꯅ ꯁꯦꯝ ꯁꯥꯔꯝꯃꯗꯧꯄꯣꯠꯅꯤ ꯑꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯅꯣꯡꯁꯨ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯅꯣꯡ ꯌꯥꯝ ꯃꯪꯉꯦꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏ ꯌꯨꯝꯗ ꯆꯪꯒꯗꯁꯤ ꯍꯥꯏꯗꯨꯅ ꯃꯊꯪ ꯀꯥꯏꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯨꯗ꯭ꯔꯣ ꯃꯈꯣꯏꯒꯤ ꯃꯥꯝꯃꯒꯤ ꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤ ꯑꯗꯣ ꯁꯨꯃꯥꯡꯒꯤ ꯃꯇꯥꯏ ꯑꯃꯗ ꯈꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯥꯝꯃꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯩ ꯂꯨꯗ꯭ꯔꯣ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯁ ꯊꯦꯡꯉꯅꯤ ꯅꯪ ꯂꯥꯛꯏꯁꯦ ꯄꯨꯡ 9 ꯍꯦꯜꯂꯦꯅꯦꯀꯣ ꯐꯔꯦ ꯆꯪꯉꯣ ꯆꯥꯛꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯃꯥ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯏꯃꯥꯟꯅꯕꯒꯤꯗ ꯆꯥꯔꯛꯑꯦ ꯍꯣꯏ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥ ꯁꯣꯝꯗꯅ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯍꯥꯞꯍꯜꯂꯤ ꯐꯔꯦ ꯄꯥꯕꯨꯡꯗꯗꯤ ꯄꯥꯎ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯃꯥꯃꯥ ꯑꯩ ꯄꯥꯕꯨꯡꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯥꯝꯅꯁꯨ ꯍꯥꯏꯔꯨꯅꯨ ꯑꯩ ꯆꯪꯉꯦ ꯑꯩ ꯀꯥ ꯀꯔꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯁꯦ ꯂꯥꯎ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯨꯗ꯭ꯔꯣꯒꯤ ꯃꯥꯝꯃꯅ ꯂꯨꯗ꯭ꯔꯣꯅ ꯇꯨꯝꯒꯗꯕ ꯀꯥ ꯑꯗꯣ ꯇꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯨꯗ꯭ꯔꯣꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯅꯥꯀꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯗ꯭ꯔꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯣ ꯌꯥꯏꯁꯅꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ꯭ꯔꯥꯅꯦ ꯑꯣꯏꯔꯝꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯨꯗ꯭ꯔꯣ ꯑꯃꯨꯛꯀꯁꯨ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯗ꯭ꯔꯣꯅ ꯃꯥ ꯃꯈꯣꯏꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯐꯤꯂꯝ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯖꯥꯠꯂꯅꯦ ꯄꯨꯡꯁꯤꯅ ꯀꯌꯥ ꯇꯥꯔꯕ ꯖꯥꯠꯅꯣ
ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯨꯗ꯭ꯔꯣꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ ꯕꯥꯔꯣ ꯈꯔ ꯍꯦꯟꯗꯨꯅ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨ ꯂꯨꯗ꯭ꯔꯣꯅ ꯄꯨꯡꯁꯤꯗ ꯑꯃ ꯇꯥꯔꯦꯅꯦ ꯅꯣꯡꯁꯨ ꯇꯥꯕ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯂꯨꯗ꯭ꯔꯣꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯔꯛꯄꯗ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯂꯨꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯁ ꯑꯗꯨ ꯀꯥꯞꯂꯒ ꯃꯍꯥꯛꯅ ꯀꯨꯂꯩ ꯂꯦꯡꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯒꯤ ꯃꯅꯥꯀꯣꯡꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯀꯞꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯗ꯭ꯔꯣꯅ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯀꯅꯥꯅꯣꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯨꯄꯤ ꯑꯃ ꯀꯞꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯃꯥꯃꯗꯨꯕꯨ ꯏꯅꯦꯒ ꯁꯥꯎꯅꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ ꯃꯩ ꯃꯨꯠꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯍꯥꯛꯅ ꯐ꯭ꯂꯥꯁ ꯀꯥꯞꯂꯒ ꯆꯠꯄ ꯑꯗꯨꯗ ꯈꯔ ꯈꯛꯇꯃꯛ ꯉꯥꯟꯕꯒꯤ ꯋꯥꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯉꯤ ꯁꯥꯎꯍꯨꯝ ꯑꯗꯨ ꯐꯪꯕꯗ ꯂꯨꯗ꯭ꯔꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇꯗꯤ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯁꯣꯝꯒꯤ ꯐꯂꯥꯡ ꯋꯥꯡꯕꯗ ꯀꯞꯄꯤꯕ ꯅꯨꯄꯤ ꯑꯗꯣ ꯍꯦꯟꯅ ꯃꯈꯣꯟ ꯍꯧꯅ ꯀꯞꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯗ꯭ꯔꯣꯅ ꯃꯈꯣꯏꯒꯤ ꯃꯅꯦꯗꯣ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯍꯥꯛ ꯊꯣꯡ ꯑꯗꯨ ꯁꯠ ꯍꯥꯡꯂꯒ ꯃꯍꯥꯛꯀꯤ ꯀꯥꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨ ꯂꯨꯗ꯭ꯔꯣꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯑꯃ ꯀꯞꯈꯤꯕꯗꯨꯅ ꯀꯗꯥꯏꯗ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯀꯨꯂꯩ ꯂꯦꯡꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯆꯕꯨꯛ ꯀꯞꯂꯗꯨꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜꯗꯣ ꯂꯨꯗ꯭ꯔꯣꯅ ꯑꯃꯨꯛ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯨꯗ꯭ꯔꯣꯅ ꯁꯨꯃꯥꯡꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯃꯁꯝꯅ ꯋꯥꯏ ꯊꯥꯗꯕ ꯅꯨꯄꯤ ꯑꯃ ꯁꯪꯒꯣꯏꯒ ꯁꯨꯃꯥꯡꯒ ꯇꯥꯏꯅꯐꯝ ꯑꯣꯏꯔꯤꯕ ꯁꯪꯒꯣꯏꯒꯤ ꯎꯆꯤꯟ ꯇꯥꯕꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ ꯃꯗꯨ ꯎꯕꯗꯒꯤ ꯂꯨꯗ꯭ꯔꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯤ ꯑꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ